ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯦꯂꯩ ꯂꯩꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯥꯔꯕꯤꯟ ꯁꯣꯔꯣꯛꯈꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯔꯝꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯡ, ꯋꯥꯔꯤ ꯄꯔꯤꯡ, ꯈꯨꯜ ꯃꯃꯤꯡ, ꯂꯩꯕꯥꯛ ꯃꯃꯤꯡ ꯄꯨꯝꯅꯃꯛ ꯐꯤꯛꯁꯟꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯗꯨꯅ ꯏꯖꯕꯁꯨ ꯅꯠꯆꯗꯦ, ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕ ꯏꯖꯕꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯩ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯏꯪꯅ ꯐꯖꯩ, ꯅꯨꯡꯁꯤ ꯈꯨꯜ ꯑꯁꯤ ꯄꯥꯏꯔꯤꯕ ꯎꯆꯦꯛ, ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯂꯩꯔꯥꯡꯇꯅ ꯊꯜꯂꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯗꯧꯔꯤ ꯀꯅꯥ ꯑꯃꯒꯤ ꯈꯨꯠꯁꯤꯜ ꯊꯧꯔꯥꯡꯅ, ꯀꯞꯀꯗꯧꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ, ꯋꯥꯅꯔꯒꯅꯤ ꯃꯤꯌꯥꯝ ꯄꯨꯝꯕ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯀꯧꯕ ꯃꯁꯥ ꯃꯎ ꯐꯕ, ꯆꯨꯡ ꯐꯤꯔꯥꯜ ꯌꯥꯝꯅ ꯆꯥꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯤ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯃꯅ ꯋꯥꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯨꯋꯥꯡꯉꯥꯟꯕꯒꯤ ꯃꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯏꯪꯈꯣꯜ ꯑꯁꯤ, ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯡꯁꯪ ꯁꯪꯏ꯫ ꯂꯨꯋꯥꯡ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯔꯛꯏ꯫ ꯂꯩꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤ ꯍꯥꯏꯕꯅꯣ?" ꯂꯨꯋꯥꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝꯁꯤ ꯍꯦꯛꯑꯣ, ꯑꯗꯨꯒ ꯊꯣꯡꯉꯁꯤ." "ꯍꯣꯏ ꯍꯣꯏ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ, ꯃꯀꯥꯁꯨ ꯌꯥꯝꯅ ꯄꯥꯛꯏ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯗꯨ ꯍꯪꯒꯥꯝ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯐꯝꯊꯔꯛꯇꯨꯅ ꯍꯪꯒꯥꯝꯗꯨ ꯍꯦꯛꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯁꯨ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯑꯦ ꯏꯃꯥ, ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯂꯣꯏꯔꯝꯈ꯭ꯔꯦꯗ, ꯍꯪꯒꯥꯝꯗꯨꯕꯨ ꯆꯥꯝꯗꯕꯤ ꯊꯣꯡꯖꯤꯟꯈ꯭ꯔꯕꯣ?" "ꯅꯪꯁꯦ ꯈꯥꯏꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕ꯭ꯔꯥ ꯏꯕꯨꯡꯉꯣ?" "ꯈꯪꯗꯦꯗ ꯏꯃꯥ, ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯎ." ꯂꯨꯋꯥꯡꯁꯨ ꯐꯝꯊꯔꯛꯇꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯇꯣꯛꯂꯦ, ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯂꯨꯋꯥꯡ ꯁꯨꯛꯂꯒ, "ꯀꯩꯅꯣ, ꯍꯪꯒꯥꯝꯗꯨꯕꯨ ꯈꯥꯕ꯭ꯔꯣ?" "ꯈꯥꯗꯦ." "ꯑꯗꯨꯗꯤ ꯊꯨꯝ ꯌꯥꯛꯑꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯅꯝꯗꯕ꯭ꯔꯥ, ꯃꯣꯔꯣꯛ ꯁꯥꯔꯤꯔꯣ?" "ꯏꯃꯥ, ꯑꯃꯠꯇ ꯅꯠꯇꯦ." "ꯑꯗꯨꯗꯤ ꯀꯩꯒꯤ?" "ꯍꯥꯎꯕꯒꯤ." ꯂꯩꯃ ꯈꯥꯕꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, "ꯃꯁꯤ ꯊꯣꯝꯒꯦꯗꯣ ꯃꯁꯦ." "ꯀꯩꯅꯣ ꯏꯃꯥ, ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯏꯔꯒ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯗꯤ ꯍꯥꯎꯇꯦ." "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯆꯥꯛ ꯆꯥꯔꯤꯗꯣ ꯐꯖꯅ ꯆꯥꯎ." ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ ꯆꯥꯛꯇꯨ꯫ ꯂꯨꯋꯥꯡ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯏ ꯂꯨꯋꯥꯡ, ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅꯁꯨ, "ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯆꯠꯂꯨꯈꯤꯒꯦ." "ꯀꯗꯥꯏꯗꯅꯣ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯝ ꯍꯪꯉꯤꯍꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯥꯏꯖꯃꯥꯒ ꯎꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯅꯤ ꯇꯨꯡꯗꯒꯤ꯫ "ꯗꯥ ꯂꯨꯋꯥꯡ." ꯑꯣꯟꯊꯣꯛꯎꯗ꯭ꯔꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯕ ꯃꯤꯗꯨ ꯃꯁꯛ ꯈꯪꯗꯨꯅ꯫ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯛꯇꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡ ꯃꯥꯁꯨ꯫ "ꯀꯩꯗꯧꯔꯦ ꯃꯦꯂꯩ?" ꯆꯦꯟꯈꯠꯇꯨꯅ ꯂꯨꯋꯥꯡ ꯃꯥꯒ ꯃꯥꯟꯅꯅ ꯆꯠꯂꯤ꯫ "ꯁꯦ ꯗꯥ ꯂꯨꯋꯥꯡ." "ꯀꯩꯅꯣꯗꯨꯕꯣ?" "ꯍꯩꯅꯧꯅꯤ, ꯑꯃꯨꯟꯕ, ꯌꯥꯝ ꯊꯨꯝꯕꯅꯤ. ꯑꯩꯅ ꯗꯥ ꯂꯨꯋꯥꯡ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯤ." "ꯑꯩꯈꯣꯏꯗ ꯊꯅꯝꯃꯨ." "ꯑꯁ, ꯑꯩ ꯌꯥꯔꯔꯣꯏ, ꯊꯦꯡꯉꯦ." ꯈꯨꯗꯣꯝꯕꯤꯗꯨ ꯅꯨꯃꯤꯠꯅ ꯆꯪꯂꯝꯗꯥꯏ ꯆꯤꯡꯌꯥꯗ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ." "ꯃꯌꯨꯝ ꯆꯪꯈꯤꯕꯒ ꯌꯥꯔꯨꯏ. ꯄꯤꯖꯅꯤꯡꯉꯒꯅꯅꯦ ꯑꯩꯈꯣꯏꯗ ꯊꯝꯃꯨꯔꯣ, ꯊꯝꯕ ꯇꯜꯂꯒꯅ ꯅꯪ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣ." "ꯑꯁ, ꯗꯥ ꯂꯨꯋꯥꯡ, ꯅꯪꯁꯤꯗꯤ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ." ꯂꯨꯋꯥꯡꯉꯥꯟꯕ ꯃꯦꯂꯩꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯃꯦꯂꯩ, ꯑꯩꯅ ꯅꯪꯁꯦ ꯏꯆꯜꯒꯨꯝꯅ ꯈꯜꯂꯤ, ꯅꯪꯁꯨ ꯑꯩꯕꯨ ꯅꯕꯨꯡꯒꯨꯝꯅ ꯈꯜꯂꯨ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯗꯤ ꯁꯨꯡꯉꯝꯍꯦꯛ ꯉꯝꯃꯣꯏ, ꯏꯕꯨꯡ ꯀꯥꯏꯅ ꯉꯝꯖꯔꯔꯣꯏ." "ꯀꯩꯒꯤ?" "ꯃꯔꯝꯗꯤ ꯑꯩ ꯗꯥ ꯂꯨꯋꯥꯡꯕꯨ ꯅꯨꯡꯁꯤ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯗꯥ ꯂꯨꯋꯥꯡ, ꯍꯩꯅꯧꯁꯦ ꯅꯣꯏꯗ ꯊꯅꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ, "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ." ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯛꯂꯦ ꯂꯝꯄꯥꯛ ꯑꯗꯨ꯫ ꯂꯨꯋꯥꯡ ꯃꯃꯤꯠ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫
ꯐꯝꯃꯝꯃꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ꯫ ꯑꯣꯏ ꯊꯪꯕꯒꯤ ꯅꯥꯄꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯃꯥꯕꯨ ꯆꯤꯟ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯂꯪ ꯃꯥꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯅꯨꯡꯖꯥ ꯃꯥꯒꯤ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯦ꯫ ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ ꯂꯩꯁꯅꯥ ꯏꯕꯦꯝꯃ꯫ ꯂꯨꯋꯥꯡ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯪꯅ꯫ ꯑꯩꯅꯗꯤ ꯅꯥꯆꯣꯝ ꯑꯃ ꯄꯤꯒꯦ ꯇꯧꯔꯒ ꯅꯪꯅ ꯆꯤꯟꯗꯨꯅ ꯊꯣꯔꯛꯑꯕ꯫ ꯈꯨꯝꯂꯛꯇꯦ ꯅꯨꯄꯤꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯁꯥꯎꯔꯕꯣ? ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯍꯥ? ꯌꯥꯔꯤꯁꯦ ꯑꯩꯁꯨ ꯂꯥꯛꯑꯁꯤꯗꯤ꯫ ꯂꯥꯛꯑꯅꯨ ꯌꯥꯗ꯭ꯔꯣ? ꯅꯪ ꯉꯥꯏꯍꯜꯂ ꯊꯝꯃꯒ ꯑꯩꯅ ꯂꯥꯛꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯁꯥꯎꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ, ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ꯫ ꯀꯗꯥꯏꯅꯣ? ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯅꯤꯔꯛꯏ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯅꯥꯆꯣꯝ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯥꯄꯗ ꯆꯤꯜꯂꯝꯂꯤꯕ ꯅꯥꯆꯣꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯄꯗ ꯆꯤꯟꯁꯤꯜꯂꯤ꯫ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯨꯋꯥꯡꯉꯥꯟꯕꯅ ꯁꯤ ꯑꯣꯏꯔꯗꯤ ꯁꯥꯎꯕ ꯐꯔꯕꯣ? ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣ ꯐꯔꯦ, ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ꯫ ꯉꯥꯏꯈꯣ, ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯆꯔꯒ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥꯅ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯆꯥꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯂꯨꯋꯥꯡꯉꯥꯟꯕꯅ ꯀꯩꯅꯣ ꯏꯃꯥ, ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯩꯅꯧꯗꯨꯕꯨ ꯆꯥꯁꯤꯜꯂꯤꯗꯨꯕꯣ? ꯅꯥꯕ ꯇꯥꯔꯤꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯏꯃꯧꯅ ꯄꯨꯔꯛꯄ ꯍꯩꯅꯧꯁꯤ꯫ ꯊꯨꯝꯅ ꯃꯔꯣꯜ ꯑꯃ ꯊꯨꯝꯂꯤꯕ, ꯆꯥꯔꯤꯈꯩ ꯄꯦꯟꯗ꯭ꯔꯦ ꯏꯃꯥꯗꯤ꯫ ꯏꯃꯥ, ꯅꯪꯒꯤ ꯏꯃꯧ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅꯣꯃꯤ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯟꯖꯩꯗ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯆꯪꯂꯛꯂꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯤ꯫ ꯃꯃꯥꯁꯨ ꯍꯩꯅꯧ ꯈꯔꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯛꯏ꯫ ꯁꯦ ꯆꯥꯔꯣ꯫ ꯏꯃꯥ ꯑꯗꯨꯝ ꯆꯥꯔꯣ, ꯆꯥꯔꯤꯈꯩ ꯄꯦꯟꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯏꯃꯥ ꯑꯣꯛꯅꯅꯕ ꯆꯥꯔꯣ꯫ ꯍꯣ ꯑꯣꯛꯑꯦ, ꯑꯩ ꯑꯣꯛꯄꯒꯤꯅꯤ ꯅꯪꯒꯤ ꯄꯨꯔꯛꯏꯁꯤ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯂꯧꯏ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯄꯣꯊꯥꯍꯧꯔꯣ, ꯏꯃꯥ ꯊꯣꯛꯏ꯫ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯃꯥꯁꯨ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯪꯂꯥꯟ ꯑꯃ, ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃ, ꯅꯨꯡꯁꯤꯔꯕ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥꯇꯅ ꯊꯟꯈ꯭ꯔꯦ꯫ ꯋꯥꯔꯦ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯪꯂꯥꯟꯅꯤ ꯈꯪꯂꯛꯄꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯌꯥꯡꯂꯛꯏ꯫ ꯀꯔꯤꯁꯨ ꯈꯟꯗ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯀꯗꯧꯔꯕꯅꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯊꯧꯗꯣꯛ, ꯑꯣꯏꯔꯛꯀꯗꯧꯔꯕꯅꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ꯫ ꯈꯟꯈꯤꯗ꯭ꯔꯕꯁꯨ ꯂꯨꯋꯥꯡꯅ ꯊꯋꯥꯏ ꯑꯃꯗꯤ ꯃꯥꯡꯒꯗꯧꯔꯤ ꯃꯍꯥꯛꯀꯤ ꯎꯁꯤꯟ ꯑꯣꯏꯗꯨꯅ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯄꯨꯝꯕ ꯇꯨꯡꯈꯨꯟ ꯇꯥꯟꯅꯈ꯭ꯔꯦ꯫ ꯀꯅꯥ ꯆꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯑꯃ ꯆꯤꯡ ꯂꯦꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯆꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨ ꯀꯥꯕꯒꯤ ꯃꯍꯨꯠꯇ ꯃꯤꯠꯅ ꯀꯨꯞꯄꯗ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯑꯣꯏꯒꯗꯧꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ, ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯕ ꯀꯅꯥ ꯑꯃ, ꯈꯪꯕ ꯅꯠꯇꯦ ꯀꯅꯥ ꯑꯃꯅ, ꯎꯍꯧꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯃꯅ꯫ ꯂꯩꯔꯤꯕ ꯅꯤꯡꯊꯤꯔꯕ ꯈꯨꯜ ꯑꯗꯣꯝꯗ ꯌꯦꯡꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯈꯨꯜ ꯑꯗꯣꯝꯗ ꯀꯂꯛꯅ ꯌꯦꯡꯏ꯫ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦꯗꯣ ꯁꯛꯈꯪꯗꯕꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯋꯥꯡꯉꯥꯟꯕꯅ ꯍꯪꯂꯛꯏ, ꯂꯩꯁꯅꯥ, ꯀꯩ ꯂꯩꯔꯒꯦ ꯑꯌꯨꯛꯁꯤꯗ ꯎꯅꯁꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ, ꯗꯥ ꯂꯨꯋꯥꯡ, ꯑꯩꯗꯣ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯈꯤꯕ ꯏꯅꯦꯗꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯃꯨꯛ? ꯏꯅꯦꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯇꯥꯔꯤ꯫ ꯑꯩꯅ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ? ꯌꯥꯔꯦ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯌꯥꯕ? ꯑꯩꯗꯣ ꯍꯌꯦꯡꯗꯒꯤ ꯆꯠꯂꯗꯧꯕꯅꯤ꯫ ꯉꯥꯎꯁꯤꯟꯅꯔꯝꯒꯅꯨ, ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯍꯟꯗꯛ ꯊꯣꯔꯛꯄꯗꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯐꯖꯅ ꯆꯠꯂꯣ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯃ ꯎꯔꯨꯔꯒ ꯑꯩꯕꯨ ꯀꯥꯎꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯁꯦ ꯅꯨꯄꯥꯗ ꯆꯣꯞꯄꯤꯔꯣ? ꯆꯣꯞꯄꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯅꯨꯄꯥꯁꯤꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯤ꯫ ꯂꯨꯋꯥꯡꯅ,
Thado nai angaubi. Kari aibo angaubi gaina. Hoi angaubi thado me. Kaino Laisna ibema nupado maru ko ani amta thado se. Ikhang khang na thado I Laisna melai leptuna lairami. Laisna ikai bagi mamaya dungang silai luwang na haidai. Migi masam phoiram dai dana hingcha bisaraga mi la aga na ikai bagi tawini masinu pisa. Laisna to minna luwang an bakhak ta tana na bagi mawongda chirol tawrai. Shh. Tumilayo. Nang na tra. Nang nuwai ni nang. Asi hairaga khujina se luwang khang law lawrai. Ayo. Kaino ni masibo halage hairo. Melaina. Adoda luwang imana la o hairo paglak pani. Laisna ayamu changkragi nang supazana chango ko. Laisna tama khumlai luwangan baga meleiga lambida tabli lai melaina. Daluwang nangbu Laisna dagi helare khalabra. Ado daluwang na Laisna dagi hendrasu. Aidi daluwang bodo muk nushikigani. Luwang melaida yengai bisum suklap tauna amatadi khumlakti nupado. Luwang magi mayum yauragli haida I luwang na. Adudi ay amuk lehorage melai bema saktibi. Lehoro saktiba. Aibu sakti kaini. Asi hairam duna chatkre. Luwang su nok tuna changlai. Nakandagi. Hais. Imogo wari sanabasi yamna nungai ba mali. Nok tuna ga changai da. Monda yamna nungai ba kum. Khangprit khangi luwang mamada haidai. Kaino ima. Khangi. Lai saraga paithori sibu. Laknabani angangsida. Imagi imau haibasina mahele aina tajaningdaba. Ado imana ai kawe haisibu kaigino. Kaisu laiteda. Sum kauru jo haibani. Imauga wari sanazanaba haidana. As aikoi maasidi. Asi hairaga imungda gam changkre laimasu chakomlumda changlakli. Chakto thiraduna machabu kaurai. Ibungo. Chak thiba loire lao chathoaro. Imadi chaningdre kona charage. Luwang ma sutara duna changlai phamthaduna makuto hamlaga chak chaba hawi mapandagi. Ho ima haima ima ula ini he asi haraga hogotuna thokre luwang mamada sauna yeng hawi. Kaidawragi chabo ima aikoi ima do ngasayo anganbada pata nga phaba chatlubani nga khara yamna phari adugi nga thilu cho haiduna lakpani. Haima Noi adum chara suya basida. Wana kai ayuk anta hawgalaga chatlin. Aisil khara hanjilaki nungaite. Ima yarani hanjila anu. Karigino nungaite. Melai to mina sol. Namawai bagi. Aha, kari haibano. Ima di ahalga oyakpaga naga yadreda. Khara kanna haira une. Ima, kaiso haideda. Ai chalukhige adudi. Ngai khone he. Kai haige ima. Aikoi bungo do chak chahobani. Awat apam te yengujo. Ima sigi kai thil macha phawada thokhige. Ima ai tan. Hairiba wadu loiba nangdide laimana. Hai tumilayo tan baga yaro chata chalo. Ima nganga kaniba ai tali. Ngangoi nganga aganine ima tawgi. Melai tanna imunglomda changlagi. Laima kai thel chatkadaba nate oidaba haijinduna melaibo machagi manakta thaisinkhibani. Maninglomda laktuna thonggi ahobadagi tumina yengi. Melai famthaduna. Daluwang kari hapakhoge. Nangna mukadaidagi phawjilaiba. Imana chango haibini. Khoi ma sidiba. Ima kaidawrage. Kaishu dawdi. Insang mahi khara hairo. Hoi daluwang. Asi hairaga uyandagi insang mahi kharaga mapang kharaga hapirami. Laimana machinda. Tas kamtawgi. Imawdum oininga eda aidi. Amuk yengi haiduna thongduda khara ngarubani. Maningthondu poron thaduna lolamdabana thongadu khangang hangduna laimadu upsinduna tushili. Ikhang khangna yengthorai mamana turamliba phibam aduda luwangan badi mabuk paiduna nokri. Melai uyanadu thamlamduna noktuna laimagi manakta changsilaktuna turiba laimabu hugatbi. Ima kaino tawriduba imabu kaithal chatkani hairamdaine. Laima ikaina. Somda hudung ama changkiba. Aduda
ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯨꯋꯥꯡꯅ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯣꯏꯗꯕꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯍꯩ, ꯅꯆꯤꯟꯗꯣ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯣ, ꯅꯕꯥꯅꯤ ꯁꯤꯟꯅꯔꯒ ꯇꯧꯔꯤꯅꯦꯕ꯫ ꯏꯃꯥꯅ ꯃꯅꯤꯡꯊꯣꯡꯗ ꯅꯞꯄꯒ ꯂꯩꯔꯒ ꯃꯤꯂꯩꯅ ꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯊꯥꯖꯤꯜꯂꯛꯏꯅꯦꯕ꯫ ꯏꯃꯥꯒ ꯅꯕꯥꯅꯤ ꯁꯤꯟꯅꯔꯒ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯗꯥ ꯂꯨꯋꯥꯡ, ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯗꯨꯕꯣ? ꯉꯥꯎꯔ ꯃꯥꯜꯂꯦ ꯗꯥ ꯂꯨꯋꯥꯡꯁꯦ꯫ ꯍꯣ, ꯉꯥꯎꯔꯦ꯫ ꯏꯃꯥꯒ ꯅꯕꯥꯅꯤ ꯆꯪꯗꯅ ꯑꯩꯁꯦ ꯉꯥꯎꯍꯟꯒꯗꯧꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯉꯛ ꯇꯤꯉꯛ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯦꯂꯩꯅ, ꯏꯃꯥ, ꯅꯪꯁꯨ ꯗꯥ ꯂꯨꯋꯥꯡꯒꯤ ꯃꯇꯧꯁꯤꯒ ꯑꯩꯗꯤ ꯇꯟꯖꯩꯍꯦ, ꯅꯕꯥꯅꯤꯒꯤ ꯃꯇꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯅ, ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩꯅ ꯃꯣꯏꯒꯤ ꯐꯅꯅꯕ ꯁꯤꯟꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯛꯏꯅꯦ꯫ ꯉꯥꯡꯗꯅ ꯆꯒꯨꯝꯒꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯟꯗꯣ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯎ ꯂꯥꯎ꯫ ꯏꯃꯥ ꯄꯨꯈ꯭ꯔꯤ ꯀꯨꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯈꯣꯡꯁꯤ ꯀꯌా ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯟ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯩꯃꯅ, ꯏꯃꯧ ꯑꯃ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯏꯃꯥ, ꯃꯇꯝꯅ ꯄꯨꯖꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯃꯇꯝꯗꯣ ꯉꯥꯏꯔꯒ ꯂꯩꯌꯨꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯏꯁꯤꯡꯗ ꯁꯣꯛꯇꯨꯅ ꯄꯨꯈꯠꯂꯛꯂꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯟ ꯑꯗꯨ ꯐꯦꯡꯂꯤ꯫ ꯃꯇꯥꯡ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯀꯣꯡꯒꯣꯟ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯒꯠꯂꯛꯂꯦ꯫ ꯃꯗꯨ ꯄꯨꯝꯕ ꯂꯩꯃꯗꯤ ꯎꯕ ꯅꯠꯇꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯐꯥꯎꯒꯠꯂꯛꯂꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥꯒꯤ ꯁꯕꯥꯜ ꯑꯗꯨ꯫ ꯂꯩꯃꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇꯒꯤ ꯑꯔꯪꯕ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯂꯩꯃ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯤꯠꯊꯔꯛꯏ꯫ ꯂꯩꯃ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯑꯉꯧꯕ ꯃꯩꯈꯨꯒꯨꯝꯅ ꯇꯧꯕ ꯈꯔ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯂꯩꯃ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯁꯨ꯫ ꯁꯣꯝꯗꯅ ꯂꯨꯋꯥꯡ ꯂꯩꯁꯅꯥ ꯍꯌꯦꯡ ꯆꯠꯀꯅꯤ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ ꯈꯟꯗꯨꯅ ꯄꯣꯠꯌꯣꯝ ꯑꯃ ꯀꯟꯅ ꯌꯣꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ! ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯀꯧꯏ꯫ ꯍꯣ ꯏꯃꯥ, ꯏꯃꯥ! ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯂꯨꯋꯥꯡ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯁꯨꯛꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ ꯁꯥꯎꯔꯖꯥꯠꯂꯣ? ꯀꯣꯟꯗꯨꯁꯨ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯕꯨ ꯄꯝꯈꯠꯄꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯟꯗꯨꯅ ꯊꯅꯝꯂꯒ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯦꯂꯩ, ꯃꯦꯂꯩ, ꯑꯝꯇ ꯊꯣꯔꯛꯑꯣ! ꯃꯦꯂꯩ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯗꯥ ꯂꯨꯋꯥꯡ? ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯧꯁꯤ꯫ ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯐꯤꯡꯉꯤꯗꯨꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯥꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯈꯤꯒꯦ꯫ ꯍꯥ, ꯏꯃꯥꯕꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯄꯨꯟꯅ ꯂꯨꯋꯥꯡ ꯉꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯦꯂꯩꯅ, ꯗꯥ ꯂꯨꯋꯥꯡ, ꯏꯃꯥ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ, ꯐꯖꯅ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯦꯂꯩ ꯃꯥꯁꯨ꯫ ꯂꯨꯋꯥꯡꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯂꯨꯋꯥꯡ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯈꯨꯔꯥ, ꯈꯨꯔꯥ, ꯈꯨꯔꯥ ꯆꯥꯎꯔꯦꯟꯕꯨ ꯂꯩꯕ꯭ꯔꯣ? ꯆꯥꯎꯔꯦꯟ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯍꯪꯂꯛꯏ ꯂꯨꯋꯥꯡ ꯃꯥꯕꯨ ꯌꯦꯡꯗꯨꯅ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯦ? ꯅꯁꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯎꯏ꯫ ꯈꯨꯔꯥ, ꯏꯃꯥꯗ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ, ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅꯦ ꯐꯤ ꯑꯁꯦꯡꯕ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯎꯈꯤꯒꯦ꯫ ꯈꯨꯔꯥ, ꯈꯤꯇꯪ ꯊꯨꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯁꯠꯊꯣꯔꯛꯏ ꯆꯥꯎꯔꯦꯜꯁꯨ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯁꯤ꯫ ꯂꯥꯛꯃꯤꯟꯅꯔꯦ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯌꯨꯝꯗ꯫ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯣꯔꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯆꯥꯎꯔꯦꯟꯗꯨ꯫ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯂꯨꯒꯗꯧꯔꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯗꯤ꯫ ꯂꯨꯋꯥꯡ ꯄꯥꯈꯠꯅ, ꯈꯨꯔꯥ, ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣ, ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯅꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯁꯠꯈ꯭ꯔꯦ꯫ ꯍꯥ,
Imabo, Melena, Kari haiba khura, adudi imasi thawai mangadra. Adubu pakhatkiganu. Namagi thawai mirelbu sanaba misak ama yauri. Khura, misak adu kanano. Misak adudi aisu masak khangdri. Namagi thawai bu satkriba adunani. Sanaribase chapu amagi manungda haptuna thamkre. Chapu adu thugaidriba phawbudi namase wakhal tarakdar. Ahanbada chapu do thugaidaba yarar. Luribadi misak adu masak khangdriba sin. Asi hairaga paglang aduda nga tharaga mitlu pirang ihaurai luwangdo. Nungai jade melaisu luwang magi mataw aduda. Khangi luwang magi awaba piklingaidagi nungai na horakhide awaba na masarukta ojaraklabani. Melai jangsilaktuna themlai. Daluwang, wakhal piksingano, misak tu phangnana bathisi. Kumlakte luwang mangduna laikre. Melai, luwang magi masa adu nomduna kawi. Daluwang, Daluwang, imagay sa tauri. Luwang sauna. Nang kari kangge, ha? Nang nasuyam na hipasar si kayo. Chakro sa. Ay ginagda kanam talabiran. Ay ngagda pothagi ingna. Daluwang. Nang sida ka daurige. Chalo hay di chalo dana. Chawril na. Ibungo, amukta tagtako. Mingonda adam na jayba hong na di. Melay di amuktang ningamda bamidi ang amaluwang da yung lamlabang matungda kapto na chain kre. Chawril na. Bema, ngay ko nihi. O, angang sinungay tredo. Ibungo, nang sukitang henman brahay na khalim. Angang sige kari maralo. Ngaw kibani wakal ado. Tayo na fam kangda angang bami amata tayo na kibani. Bahagya asaw ba pathabang amdraduna. Kangaw na raba wakal ni. Angaw ba amaga pangkag ni. Pantong pam kangdraba laychil gum. Oire angaw ba wakal. Luwang magi wakal. Nusiba henman kibana. Mama bo thawai law kitabada mi paibana henman kibani. Mangladra yaibi chatkigadra. Mabu thadoklam. Wakal hena khanjin kibani. Khura. Aishu kyan tadre. Imana oiribi pibam siga ay kari tawgadabano khangdre. Wakal khanbay henjili nupa macha. Matam pumbagi oina asimna laikigadaba nate. Misak ado khanglabadi thabak ado. Irai laina pangthokpa yagani. Adubu, misak adudi achamba oirare. Aduga, namagi hakjang asidi pathapum thar. Mitrang tawduna satkibani. Mapung phana thawaido satpanati. Namagi hakjang na thawai mi kharadi lehawi. Mihul yauri. Maduna ne. Pakhat ningai karisu oi. Khura su chananaba tawrage. Khura, sel khara paibiko. Angamba khara kachagi. Yare, khura sel ga lauraroigi. Nakhoi imagi pibam sida awad apa oina sizinaro. Adudi khura so muk chatlukige. Khura, ay thindokjagi. Punna thokminarei thongal maya yaurakpada chawrenna. Ibungo, yare lehau. Khura adum chachakhragi. Hoi khura. Chawren su chatkre luwang su changlai. Mamana tumliba ka aduda changlai. Laimaida phamthaduna mamabu yengjarei birang su tapna sintharei luwang. Pamung aduda makok tunga thaduna tumkre awabu pumba kauthokduna. Ngaihak leiraga luwang mikap thorakli. Kana kuina tumlura male numidang taramli. Adubu mamana hawalakpa leitrabada luwang masadu puba ngamlaktre. Ningsinglai. Hawkraba thodok ama. Daluwang! Kauduna changlakpa ni Melay. Luwang ga mamaga ingkolda thabak suringay luwang na. Kay leire nang namo. Ay, ibungo. Mina kaurabadi khara phasana khumu. Hainabi oina chatkini ne. Melay. Laimagi manakta phamtharaktuna hairei. Ima, ngangunu kanaroi. Laugadabana wa mangaga tokani. Haikreda khumbadi. Ahoy, akhoi khara adum haizai. Masi angangsi chaile. Yare, amta tajaningdre ahal. Hai, yare to. Nabanigi maraido kona tawro. Melay, sidanga hakta phamamu. Ima ising lawthokige. Hoi ma. Changkre laimadu Melay luwangna yopak tawribadu yengduna hairei. Daluwang, ay tawge. Nangna tawrido mit yam nai. Ish, haijoi roidabada. Haizai ibungo haizai. Hey, angang na tumilayo. Melay, fuk hawgatuna luwanggi manakta changsilaktuna
ꯌꯣꯄꯥꯛ ꯑꯗꯨ ꯃꯨꯟꯗꯨꯅ ꯇꯧꯏ ꯂꯨꯋꯥꯡꯅ꯫ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅꯦꯍꯦ꯫ ꯑꯍꯣꯏ ꯇꯧ ꯑꯩ ꯋꯥꯔꯦ ꯉꯥꯛꯇ ꯐꯝꯒꯦ꯫ ꯐꯝꯃꯨ ꯌꯣꯄꯥꯛ ꯇꯧꯕꯤꯕꯒꯤ ꯑꯋꯥꯃꯜ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤꯗꯤ꯫ ꯑꯦ ꯀꯔꯤ ꯑꯋꯥꯃꯜ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯐꯝꯗ ꯑꯋꯥꯃꯜ ꯑꯣꯏꯅ ꯄꯤꯕꯤꯔꯣ꯫ ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤꯅꯦ ꯃꯄꯨꯅ ꯂꯧꯈ꯭ꯔꯦ, ꯑꯃꯨꯛ ꯄꯤꯊꯣꯔꯛꯑꯣ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯄꯨ ꯀꯅꯥ? ꯈꯪꯉꯨꯅꯨ ꯀꯩꯀꯥꯟꯗꯣꯔꯤꯒꯦ? ꯁꯛꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯄꯥꯛ ꯑꯗꯨ ꯇꯧꯕꯗ ꯁꯣꯏꯗꯅ ꯃꯈꯣꯡꯗ ꯌꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯃꯦꯂꯩ꯫ ꯑꯌꯣꯃ! ꯂꯨꯋꯥꯡ ꯄꯥꯈꯠꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯣꯄꯥꯛꯇꯨ ꯂꯧꯗꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯂꯩꯕꯨ ꯐꯠ ꯄꯝꯈꯠꯂꯤ꯫ ꯃꯦꯂꯩꯗꯤ ꯅꯥꯕꯒ ꯈꯪꯍꯟꯍꯜꯂꯤ꯫ ꯀꯩꯅꯣ ꯗꯥ ꯂꯨꯋꯥꯡ? ꯑꯩ ꯆꯠꯄ ꯌꯥꯅꯤꯌꯦ, ꯑꯗꯨꯝ ꯆꯠꯀꯦ꯫ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯉꯥꯡꯅ ꯅꯥꯔꯤꯗꯨ ꯆꯨꯝꯅ ꯅꯥꯎ꯫ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯤ ꯃꯦꯂꯩꯗꯨ ꯃꯥꯡꯒꯣꯜꯗ ꯐꯖꯅ ꯐꯝꯍꯜꯂꯤ꯫ ꯂꯩꯃꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯈꯤ ꯈꯟꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯦꯂꯩ ꯁꯣꯛꯂꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯩ ꯅꯪꯅ ꯀꯃꯥꯏꯅ ꯁꯣꯛꯎꯔꯤꯕꯅꯣꯅꯦꯍꯦ? ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯌꯣꯄꯥꯛ ꯇꯧꯍꯜꯂꯤꯔꯣ ꯍꯥ? ꯏꯃꯥ ꯑꯩꯅ ꯅꯠꯇꯦ, ꯃꯥꯅ ꯇꯧꯒꯦꯅ ꯃꯨꯜꯂꯤꯅꯤ꯫ ꯂꯩꯃ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯅꯪꯅ ꯑꯣꯏꯔꯝꯅꯤꯌꯦ ꯏꯃꯥ, ꯃꯤꯠꯇꯒ ꯂꯣꯏ ꯆꯪꯗꯧꯔꯦ꯫ ꯃꯦꯂꯩꯅ ꯏꯃꯥ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯨꯟꯕꯅꯤ꯫ ꯍꯥ ꯏꯃꯧꯅ? ꯍꯥꯏꯃ ꯁꯣꯏꯔꯦ ꯏꯆꯥꯅ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯔꯛꯁꯦ ꯐꯨꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ꯫ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ꯫ ꯂꯨꯋꯥꯡ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯁꯣꯛꯂꯤꯕ ꯃꯦꯂꯩꯒꯤ ꯃꯈꯣꯡꯗ ꯐꯤ ꯑꯃ ꯍꯥꯟꯅ ꯊꯣꯛꯂꯤꯕ ꯏ ꯑꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯐꯤ ꯃꯆꯦꯠ ꯑꯗꯨꯅ ꯑꯁꯣꯛꯄ ꯃꯄꯥ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯨꯋꯥꯡꯅ ꯐꯔꯕꯣ? ꯃꯦꯂꯩ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ꯫ ꯗꯥ ꯂꯨꯋꯥꯡꯅ ꯇꯧꯕꯤꯕꯗꯒꯤ ꯅꯨꯡꯁꯤꯕꯅ꯫ ꯂꯩꯃ ꯂꯩꯔꯤ ꯀꯥꯎꯔꯨꯏ ꯂꯩꯃꯅ ꯍꯩ ꯅꯣꯏꯒꯤ ꯀꯦꯅꯕꯤꯀꯥꯗꯣ ꯀꯣꯟꯅ ꯇꯧꯔꯣ, ꯅꯃꯥ ꯑꯩ ꯂꯩꯔꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯒ꯭ꯌꯥꯟ ꯐꯠ ꯂꯥꯛꯂꯤ ꯂꯨꯋꯥꯡ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯀꯔꯝꯅꯗꯤ ꯃꯇꯣꯝꯇ ꯆꯥꯔꯨꯒꯅꯤ? ꯋꯥꯔꯦ, ꯌꯥꯝꯅ ꯋꯥꯔꯦ ꯂꯨꯋꯥꯡꯗꯨ꯫ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯇꯨꯅ ꯎꯈꯣꯡꯇꯦꯟꯗ ꯉꯥꯗꯨꯅ ꯐꯝꯃꯤ꯫ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩ ꯆꯥꯛ ꯏꯟꯕꯤꯈꯤꯕ, ꯃꯍꯥꯛꯄꯨ ꯐꯨꯈꯤꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡ ꯄꯤꯔꯥꯡ ꯃꯥꯁꯨ ꯆꯦꯟꯊꯔꯛꯏ꯫ ꯄꯨꯡꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯍꯧꯒꯠꯂꯛꯄꯅꯤ ꯂꯨꯋꯥꯡ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯗ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯦ꯫ ꯀꯔꯤꯅꯣ ꯈꯟꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯇꯥꯟꯅꯔꯛꯏ ꯅꯨꯄꯥꯗꯨꯕꯨ꯫ ꯃꯅꯤꯡ ꯄꯥꯡꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯦꯂꯩꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯨꯋꯥꯡ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯗꯥ ꯂꯨꯋꯥꯡ, ꯑꯩꯅꯗꯤ ꯗꯥ ꯂꯨꯋꯥꯡꯕꯨ ꯁꯥꯎꯕ ꯉꯝꯗꯦ, ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯌꯦꯠꯇꯅꯕ ꯑꯩ ꯁꯤꯈ꯭ꯔꯨꯔꯦ ꯗꯥ ꯂꯨꯋꯥꯡ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯉꯝꯗ ꯀꯨꯝꯊꯔꯛꯂꯤ ꯁꯨꯃꯥꯡꯗ꯫ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯞꯂꯤ ꯂꯥꯛꯄꯅꯤ ꯃꯦꯂꯩ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯦ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯗꯥ ꯂꯨꯋꯥꯡ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯊꯣꯔꯛꯂꯦ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯅꯤ ꯂꯨꯋꯥꯡꯅꯤ꯫ ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯅꯨꯄꯥꯗꯨꯕꯨ ꯀꯟꯅ ꯇꯥꯟꯅꯩ꯫ ꯐꯤꯃꯨ ꯁꯤꯠꯄꯗꯨꯁꯨ ꯇꯥꯟꯅꯔꯛꯂꯦ ꯈꯪꯂꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯃꯆꯥꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯊꯥꯡꯗꯨꯅ ꯌꯥꯜꯂꯒꯦ ꯃꯇꯥꯒꯨꯝ ꯇꯨꯡꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯅꯤ꯫ ꯐꯠ ꯂꯩꯊꯣꯛꯏ꯫ ꯂꯨꯋꯥꯡ ꯁꯝꯅꯥꯗ ꯂꯤꯠꯂꯤ, ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤ꯫ ꯂꯨꯋꯥꯡꯅ ꯃꯈꯣꯡꯗꯨꯅ ꯐꯤꯃꯨ ꯁꯤꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯗ ꯈꯪꯀꯥꯎ ꯀꯥꯎꯏ꯫ ꯊꯥꯡꯗꯨ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ꯫ ꯐꯤꯃꯨ ꯁꯤꯠꯄ ꯅꯨꯄꯥ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡ ꯃꯥꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯝꯅꯔꯛꯏ꯫ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯏ꯫ ꯂꯨꯋꯥꯡ ꯃꯥꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯇꯨꯅ ꯂꯨꯋꯥꯡ ꯃꯈꯣꯡꯗꯨ ꯐꯤꯔꯤꯡ ꯀꯥꯎꯏ꯫ ꯂꯥꯎꯔꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏ ꯇꯥꯖꯧꯍꯦ, ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛꯀꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯃꯕꯦꯝꯃ ꯑꯩ ꯂꯩꯔꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯅꯝꯗꯨ ꯂꯥꯛꯇꯅ ꯂꯪꯉꯛꯏ꯫ ꯐꯤꯃꯨ ꯁꯦꯠꯄꯗꯨꯒꯤ ꯃꯁꯥꯗ ꯃꯩꯗꯨꯅ ꯈꯔ ꯋꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯂꯨꯋꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝ ꯃꯥꯡꯈ꯭ꯔꯒꯦ ꯇꯧꯔꯤꯉꯩꯗ ꯂꯨꯋꯥꯡꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯑꯃꯨꯕ ꯐꯤꯗꯨ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ, ꯃꯥꯡꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯄꯥꯏꯍꯧꯏ ꯃꯈꯨꯠꯇ ꯑꯃꯨꯕ ꯐꯤ ꯑꯗꯨꯗꯤ꯫ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯕꯨ ꯍꯨꯒꯠꯄꯤꯔꯛꯏ꯫ ꯂꯨꯋꯥꯡ ꯀꯥꯡꯈꯨ ꯈꯨꯔꯛꯏ꯫
ꯃꯦꯂꯩꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯃꯦꯂꯩ ꯃꯥꯒꯤ ꯃꯉꯛ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯀꯣꯜꯍꯜꯂꯤ꯫ ꯂꯨꯋꯥꯡ ꯃꯦꯂꯩꯗ ꯁꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯦꯂꯩꯒꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯨꯋꯥꯡꯅ "ꯃꯦꯂꯩ, ꯅꯪ ꯆꯪꯈ꯭ꯔꯣ. ꯑꯩ ꯏꯊꯟꯇ ꯆꯠꯄ ꯉꯝꯗꯦ. ꯑꯗꯣ ꯅꯍꯥꯛ ꯁꯥꯎꯒꯅꯨ. ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯨꯔꯤ." "ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯗꯥ ꯂꯨꯋꯥꯡ. ꯀꯔꯝꯗꯒꯤ ꯁꯥꯎꯔꯨꯅꯤ? ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯕꯅ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯒꯤ ꯃꯃꯥꯏꯗ ꯁꯤꯛꯂꯝꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯆꯪꯂꯛꯂꯦ ꯃꯥꯁꯨ ꯃꯌꯨꯝꯗ꯫ ꯐꯥꯎꯔꯛꯂꯦ ꯃꯥꯁꯨ ꯏꯍꯨꯜ ꯑꯃ, ꯃꯦꯂꯩ ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯍꯨꯜ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯦꯞꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯃꯤꯁꯛ ꯑꯗꯨꯗꯤ ꯈꯪꯒꯅꯤ ꯐꯤꯃꯨꯁꯤꯒꯤ ꯃꯇꯦꯡꯅ ꯏꯃꯥꯕꯨ ꯅꯆꯥꯅ ꯁꯣꯏꯗꯅ ꯈꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯐꯤꯗꯨꯕꯨ ꯇꯣꯉꯥꯟꯅ ꯌꯥꯟꯗꯨꯅ ꯊꯝꯂꯝꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯂꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯂꯣꯏꯔꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯗꯥ ꯂꯨꯋꯥꯡ ꯍꯣꯏꯗ ꯆꯠꯂꯨꯒꯦ." "ꯍꯩ, ꯅꯪꯅ ꯄꯥꯈꯪꯒꯤ ꯃꯌꯨꯝꯗꯨꯗ ꯅꯣꯡꯃ ꯀꯥꯡꯗꯕ ꯃꯈꯩ ꯆꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ, ꯇꯜꯂꯦ ꯑꯋꯣꯏꯕ." "ꯍꯣ, ꯗꯥ ꯂꯨꯋꯥꯡ ꯍꯣꯏꯒꯤ ꯃꯤꯁꯨ ꯂꯩꯖꯗꯕꯅꯤ. ꯃꯃꯥꯗꯨꯁꯨꯅꯦ ꯅꯥꯔꯒ ꯂꯩꯔꯤ. ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯍꯥꯏꯕ." ꯃꯦꯂꯩ ꯃꯃꯥꯗ ꯋꯥ ꯂꯣꯠꯄꯅꯤ꯫ ꯂꯩꯃꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯃꯥꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯆꯨꯝꯅꯇ ꯅꯥꯔꯦ ꯍꯥꯏꯖꯤꯜꯂꯤ꯫ "ꯍꯥꯏ, ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯝꯕ ꯌꯥꯔꯣꯏꯀꯣ." "ꯀꯩꯅꯣ ꯏꯃꯥ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯕꯣ? ꯆꯨꯝꯅ ꯇꯤꯟꯅꯕꯗꯤ ꯌꯥꯏ, ꯑꯗꯨꯒꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯗꯤ ꯏꯃꯥꯅ ꯌꯥꯗꯦ. ꯅꯪꯒꯤꯗꯃꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯅꯦ ꯑꯩꯅ ꯍꯥꯏꯅꯗꯨꯅ ꯊꯝꯃꯕꯅꯤ." "ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ. ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯅ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯅꯥꯄꯗꯁꯨ ꯈꯥꯒꯦ ꯂꯩꯍꯥꯎ ꯃꯥꯕꯨ ꯆꯤꯟ꯫ ꯂꯨꯋꯥꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤꯗꯣ ꯃꯦꯂꯩ ꯌꯧꯔꯛꯂꯦ꯫ ꯀꯧꯔꯛꯏ ꯂꯨꯋꯥꯡꯕꯨ, "ꯗꯥ ꯂꯨꯋꯥꯡ, ꯗꯥ ꯂꯨꯋꯥꯡ." ꯇꯥꯗꯦꯅꯦ, ꯈꯪꯅꯤ, ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ꯫ ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯂꯨꯋꯥꯡꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯃꯈꯨꯠꯅ ꯈꯔ ꯂꯨꯞꯇꯨꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ꯫ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯪꯂꯛꯏ ꯂꯨꯋꯥꯡꯅ, "ꯀꯩꯅꯣ ꯃꯦꯂꯩ, ꯇꯨꯝꯕꯕꯨ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯅꯕ꯭ꯔꯣ? ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯁꯤꯕꯣ?" ꯃꯦꯂꯩ ꯏꯁꯧ ꯂꯥꯡꯂꯛꯏ꯫ "ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕꯗ ꯍꯧꯒꯠꯂꯝꯗ꯭ꯔꯗꯤ ꯏꯁꯤꯡ ꯈꯤꯛꯆꯤꯟꯕ ꯇꯥꯕ. ꯊꯕꯛꯀꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯏꯁꯤ. ꯆꯥꯛꯁꯨ ꯆꯥꯔꯝꯃꯔꯣꯏ ꯉꯔꯥꯡꯗꯤ. ꯑꯩ ꯊꯣꯡꯉꯒꯦ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯗꯣ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯩ꯫ "ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯣꯏ ꯌꯥꯗꯦ. ꯂꯥꯛꯑꯣ, ꯏꯔꯨꯖꯊꯣꯛꯎꯔꯣ ꯆꯠꯂꯣ. ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯕ." "ꯅꯥꯆꯣꯝ ꯁꯛꯇꯥꯁꯤꯒ." "ꯀꯔꯤꯕ?" "ꯐꯖꯩ ꯍꯥꯏꯕ." "ꯑꯁꯦꯡꯕꯩꯔꯣ? ꯌꯥꯝ ꯍꯔꯥꯎꯏ." "ꯍꯔꯥꯎꯅꯤ ꯅꯪ." "ꯌꯥꯔꯦ ꯆꯠꯂꯣ, ꯏꯔꯨꯖꯔꯨꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅ ꯇꯥꯜꯂꯤ꯫ ꯂꯨꯋꯥꯡꯅ, "ꯆꯠꯀꯦꯍꯦ, ꯑꯣꯟꯊꯣꯛꯅ ꯈꯠꯆꯤꯟꯅꯈ꯭ꯔꯦ. ꯈꯠꯅꯤꯡꯉ ꯈꯠꯅꯤ, ꯈꯠꯅꯤꯡꯗ ꯇꯣꯛꯀꯅꯤ. ꯑꯩ ꯅꯨꯄꯥꯗ ꯈꯠꯆꯕ. ꯅꯊꯧꯔꯣ?" "ꯀꯅꯥꯒꯤ ꯅꯨꯄꯥ?" "ꯑꯩꯒꯤ ꯅꯨꯄꯥ." "ꯑꯉꯥꯡꯅ ꯌꯥꯝ ꯏꯔꯥꯡ ꯍꯩꯖꯅꯨ." "ꯍꯣꯏ ꯌꯥꯔꯦ, ꯆꯠꯄꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯅꯣꯛꯈꯤ ꯈꯨꯗꯩ ꯑꯃ ꯄꯥꯏ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯂꯨꯋꯥꯡꯅ ꯏꯔꯨꯖꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯦꯂꯩꯅ, "ꯗꯥ ꯂꯨꯋꯥꯡ." "ꯀꯩꯅꯣ ꯃꯦꯂꯩ, ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯤ?" "ꯉꯁꯤꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯊꯣꯡꯉꯨ." "ꯗꯥ ꯂꯨꯋꯥꯡꯅ ꯆꯥꯅꯤꯡꯕ ꯑꯣꯏꯅ ꯊꯣꯡꯒꯦ ꯍꯥꯏꯔꯛꯑꯣꯕ." "ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ." "ꯍꯣꯏ, ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯒꯦꯀꯣ ꯑꯗꯨꯗꯤ." ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯏ꯫ ꯂꯨꯋꯥꯡꯁꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯤ꯫ ꯂꯣꯏꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯂꯩ, ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯈꯨꯔꯥ ꯆꯥꯎꯔꯦꯟꯗꯣ ꯀꯧꯔꯨꯈꯤꯒꯦ. ꯅꯊꯟꯇ ꯂꯩꯔꯝꯕ ꯇꯟꯕ꯭ꯔꯥ? ꯇꯜꯂꯒꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ." "ꯌꯥꯅꯤꯗ ꯗꯥ ꯂꯨꯋꯥꯡ, ꯑꯩ ꯏꯟꯁꯥꯡ ꯑꯗꯨꯝ ꯁꯦꯝꯃꯝꯃꯒꯦ. ꯗꯥ ꯂꯨꯋꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯔꯣ." "ꯍꯣꯏ, ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯝꯃꯨ." ꯂꯨꯋꯥꯡ ꯉꯥꯟꯕ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯅꯦ, ꯑꯩꯅ ꯈꯨꯔꯥ ꯆꯥꯎꯔꯦꯜ ꯀꯧꯗ꯭ꯔꯤꯉꯩꯗ ꯅꯆꯦ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯄꯤꯔꯨꯈꯤꯒꯦ. ꯉꯁꯤ ꯆꯠꯅꯤ ꯍꯥꯏꯕꯅꯤ. ꯑꯩ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯥꯁꯨ."
ꯏꯁ ꯏꯆꯦ ꯀꯥꯏꯅ ꯆꯠꯊꯣꯛꯍꯦ ꯑꯩꯒ ꯈꯪꯅꯔꯕꯅꯤꯅ ꯏꯆꯦ ꯊꯣꯛꯏ ꯏꯅꯝꯃ ꯀꯧꯔꯒꯦꯔꯣ ꯏꯁ ꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤꯅ ꯅꯪꯗꯤ ꯍꯣꯏ ꯗꯥꯂꯨꯋꯥꯡ ꯅꯪ ꯃꯤ ꯎꯁꯤꯗ꯭ꯔꯤꯔꯥ ꯍꯥ ꯀꯩꯅꯣ ꯃꯤꯕꯨ ꯌꯣꯟꯕ꯭ꯔꯣ ꯃꯤ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯉꯥꯡ ꯑꯣꯏꯅ ꯋꯥꯈꯜ ꯆꯣꯏꯔꯤꯅꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯦꯂꯩꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯂꯨꯋꯥꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯉꯔꯥꯡ ꯌꯣꯝꯂꯝꯕ ꯄꯣꯠꯌꯣꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯂꯩꯁꯅꯥꯒ ꯃꯥꯒꯅ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯂꯨꯋꯥꯡ ꯉꯥꯟꯕꯅ ꯂꯩꯁꯅꯥꯁꯨ ꯊꯣꯔꯛꯂꯦ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ ꯀꯧꯔꯛꯏ ꯑꯁꯨꯝꯅꯁꯨ ꯗꯥꯂꯨꯋꯥꯡ ꯑꯣꯟꯊꯣꯔꯛꯏ ꯇꯞꯅ ꯂꯨꯋꯥꯡ ꯃꯥꯁꯨ ꯗꯥꯂꯨꯋꯥꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯀꯩꯅꯣ ꯁꯤꯕꯣ ꯈꯨꯗꯣꯜ ꯃꯆꯥ ꯑꯃ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯨꯅ ꯄꯨꯔꯛꯄꯅꯤ ꯂꯩꯁꯅꯥ ꯇꯞꯅ ꯂꯧꯏ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯄꯨꯔꯛꯏ ꯑꯩꯅꯁꯨ ꯗꯥꯂꯨꯋꯥꯡꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯃ ꯂꯨꯋꯥꯡꯁꯨ ꯂꯧꯏ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ ꯂꯩꯁꯅꯥꯅ ꯗꯥꯂꯨꯋꯥꯡ ꯑꯩ ꯆꯠꯂꯒꯦ ꯏꯅꯦꯅ ꯑꯩ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯗꯥꯂꯨꯋꯥꯡ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯀꯣꯛꯇ ꯂꯤꯊꯣꯛꯂꯛꯂꯒ ꯂꯥꯎꯔꯝꯃꯤ ꯂꯩꯁꯅꯥꯅ ꯑꯩ ꯆꯠꯂꯦꯀꯣ ꯗꯥꯂꯨꯋꯥꯡ ꯑꯗꯣ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣ ꯁꯣꯏꯅꯗꯕꯤ ꯍꯥꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯃꯅꯥꯛꯇꯒꯤ ꯍꯥꯏꯔꯝꯂꯤꯕ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯈꯜꯂꯛꯏ ꯃꯦꯂꯩꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯅꯨꯡꯁꯤꯔꯛꯂꯕꯅꯤ ꯃꯦꯂꯩ ꯃꯥꯕꯨ ꯂꯨꯋꯥꯡ ꯃꯍꯥꯛꯅꯁꯨ ꯂꯨꯋꯥꯡ ꯂꯩꯁꯅꯥꯗꯗꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯃꯥꯁꯨ ꯆꯪꯂꯛꯂꯦ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯨꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯀꯥꯈꯠꯂꯣ ꯀꯔꯤ ꯂꯩꯔꯦ ꯌꯥꯔꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯣ ꯅꯃꯥꯒꯤ ꯐꯤꯕꯝꯕꯨ ꯑꯍꯣꯡꯕ ꯂꯥꯛꯑꯕ꯭ꯔꯣ ꯈꯨꯔꯥ ꯏꯃꯥꯒꯤꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯁꯤꯁꯨ ꯏꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯨ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯈꯨꯔꯥ ꯏꯃꯥꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏ ꯃꯅꯤꯡ ꯆꯤꯡꯇꯝꯅ ꯆꯦꯟꯈꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯅ ꯏꯟꯗꯨꯅ ꯇꯥꯟꯅꯖꯔꯨꯕꯅꯤ ꯑꯩꯅ ꯐꯪꯍꯧꯏ ꯐꯤꯃꯨꯗꯣ ꯃꯁꯥꯗꯤ ꯐꯥꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯐꯤꯗꯣ ꯈꯨꯔꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯕ ꯍꯣꯏ ꯈꯨꯔꯥꯒꯤ ꯄꯣꯠꯂꯝ ꯈꯔ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯎꯈꯤꯒꯦ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯂꯨꯋꯥꯡꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯔꯦꯟꯁꯨ ꯊꯣꯔꯛꯂꯦ ꯏꯕꯨꯡꯉꯣ ꯆꯠꯂꯁꯤ ꯍꯣꯏ ꯈꯨꯔꯥ ꯍꯧꯒꯠꯂꯛꯇꯨꯅ ꯂꯨꯋꯥꯡꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯨꯋꯥꯡ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯄꯤꯗꯣ ꯃꯦꯂꯩ ꯂꯩꯔꯤꯕꯗꯨ ꯎꯕꯒ ꯅꯠꯇꯦ ꯆꯥꯎꯔꯦꯜꯗꯤ ꯂꯨꯋꯥꯡꯅ ꯈꯨꯔꯥ ꯆꯥꯛ ꯆꯥꯕꯤꯔꯛꯑꯕ꯭ꯔꯥ ꯆꯥꯔꯛꯇ꯭ꯔꯤꯗ ꯆꯥꯛꯄꯨꯗꯤ ꯂꯣꯏꯍꯧꯔꯦ ꯈꯨꯔꯥ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤꯗꯤ ꯆꯥꯈ꯭ꯔꯁꯤ ꯌꯥꯔꯅꯤꯗ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯑꯗꯨꯝ ꯆꯥꯔꯨꯔꯒꯦ ꯈꯨꯔꯥ ꯑꯋꯥꯃꯜꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯆꯥꯔꯁꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯑꯋꯥꯃꯜ ꯂꯧꯗꯕꯗꯤ ꯅꯈꯣꯏ ꯏꯃꯥꯒꯤ ꯐꯤꯕꯝꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯧꯗꯕꯅꯤ ꯅꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯔꯛꯄꯁꯨ ꯅꯠꯇꯦ ꯋꯥꯗꯅꯇ ꯂꯥꯛꯆꯔꯕꯅꯤ ꯈꯨꯔꯥꯁꯨ ꯈꯪꯏ ꯐꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯈꯨꯔꯥ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯂꯦ ꯑꯅꯤꯗꯨ ꯂꯨꯋꯥꯡꯅ ꯃꯦꯂꯩ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯂꯨꯋꯥꯡ ꯆꯥꯎꯔꯦꯟꯗꯤ ꯃꯦꯂꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯃꯦꯂꯩ ꯆꯥꯛ ꯊꯤꯔꯝꯃꯨ ꯈꯨꯔꯥꯒꯤꯁꯨ ꯌꯥꯎꯅ ꯍꯣꯏ ꯂꯨꯋꯥꯡ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯅ ꯂꯨꯋꯥꯡ ꯅꯣꯛꯇꯨꯅ ꯈꯨꯔꯥ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗꯤ ꯄꯨꯟꯁꯤ ꯑꯣꯏꯗ꯭ꯔꯦ ꯃꯥ ꯌꯥꯎꯗ꯭ꯔꯕ ꯂꯝꯕꯤꯗꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯝꯈ꯭ꯔꯦ ꯃꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯂꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯉꯩ ꯃꯣꯏꯔꯥꯡ ꯈꯣꯏꯔꯤ ꯀꯩꯊꯦꯜꯗ ꯈꯝꯕ ꯃꯥꯕꯨ ꯁꯥꯃꯨ ꯃꯈꯣꯡ ꯇꯨꯡꯕꯟꯗ ꯇꯥꯎꯕ ꯍꯨꯏ ꯆꯤꯡꯕꯒꯨꯝꯅ ꯆꯤꯡꯈꯤ ꯊꯧꯅꯥ ꯂꯩꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯈꯝꯕ ꯃꯥꯕꯨ ꯀꯟꯈꯤꯕ ꯑꯩꯒꯤꯁꯨ
ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯟꯕ ꯂꯥꯛꯏ꯫ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯃꯍꯥꯛꯇꯤ ꯁꯥꯌꯣꯜꯂꯝ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯆꯪꯗ꯭ꯔꯤꯕꯅꯤ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯂꯨꯝꯗꯨꯅ ꯇꯥꯕꯅꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯃꯥꯏꯊꯣꯡꯗꯁꯨ꯫ ꯆꯥꯛ ꯊꯤꯔꯨꯒꯦ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯇꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯊꯤꯔꯦ, ꯀꯧꯔꯛꯏ꯫ ꯗꯥ ꯂꯨꯋꯥꯡ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ꯫ ꯆꯪꯂꯛꯏ ꯑꯅꯤꯃꯛ ꯐꯝꯊꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯋꯥ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯛꯇꯨ ꯆꯥꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯨꯋꯥꯡꯅ, ꯈꯨꯔꯥ, ꯆꯥ ꯍꯥꯞꯄꯛꯈꯤꯒꯦ꯫ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯈꯨꯔꯥ ꯑꯣꯏ꯫ ꯈꯨꯔꯥ, ꯍꯥꯎꯇ꯭ꯔꯕꯣ ꯏꯟꯁꯥꯡꯁꯤꯕꯣ? ꯑꯩꯅ ꯊꯣꯡꯕꯅꯤ꯫ ꯏꯟꯁꯥꯡꯗꯤ ꯌꯥꯝ ꯍꯥꯎꯏꯗ, ꯈꯨꯔꯥꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯗꯦ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯒꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯆꯥꯎꯔꯦꯟ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯂꯩꯅ, ꯀꯔꯤ ꯈꯜꯂꯛꯏꯕ? ꯀꯩꯕꯣ? ꯂꯩꯁꯅꯥꯅ ꯀꯝꯗꯧꯕ? ꯃꯈꯣꯏꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨ ꯃꯦꯂꯩꯅ ꯇꯥꯈ꯭ꯔꯦ ꯈꯪꯂꯛꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯂꯩꯅ, ꯃꯦꯂꯩ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯧꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯃꯦꯂꯩ, ꯑꯩꯕꯨ ꯂꯣꯟꯅꯕꯤ ꯑꯣꯏꯍꯟꯒꯦꯁꯤꯔꯣ? ꯑꯔꯦꯞꯄ ꯑꯃ ꯊꯝꯕꯤꯌꯨ, ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯌꯥꯔꯦ, ꯗꯥ ꯂꯨꯋꯥꯡ ꯍꯧꯒꯠꯈ꯭ꯔꯣ꯫ ꯃꯄꯥꯟꯗꯒꯤ ꯆꯥꯎꯔꯦꯜꯅ, ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯊꯣꯔꯛꯎꯍꯦ꯫ ꯂꯨꯋꯥꯡ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥ? ꯀꯣꯟ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯀꯟꯗꯨꯅ ꯑꯝꯇ ꯄꯨꯔꯛꯎ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯂꯨꯋꯥꯡꯁꯨ ꯄꯨꯟ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯈꯨꯔꯥ, ꯑꯁꯤꯗ ꯂꯩꯖꯔꯦ꯫ ꯊꯝꯃꯨ ꯊꯝꯃꯨ꯫ ꯆꯥꯎꯔꯦꯟ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯔ ꯍꯥꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯈꯤꯛꯇꯣꯛꯂꯦ꯫ ꯂꯣꯏꯔꯒ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯏꯕꯨꯡꯉꯣ, ꯄꯨꯊꯣꯔꯛꯎ꯫ ꯐꯤꯃꯨ ꯍꯥꯏꯕꯗꯣ ꯁꯤꯗ ꯄꯨꯊꯣꯔꯛꯎ꯫ ꯂꯨꯋꯥꯡ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯐꯤ ꯑꯗꯨ ꯄꯥꯏꯔꯨꯕꯅꯤ꯫ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯐꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯣꯜꯂꯤ ꯃꯆꯤꯟꯗꯁꯨ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯂꯥꯛꯂꯕ? ꯁꯣꯏꯗ꯭ꯔꯦ, ꯈꯨꯜ ꯑꯁꯤ ꯇꯨꯝꯂꯒꯅꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯝꯕ ꯑꯣꯏꯔꯝꯂꯕ? ꯈꯨꯔꯥ, ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡꯉꯣ, ꯑꯆꯝꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯊꯕꯛ ꯑꯁꯤꯗꯤ ꯃꯤꯆꯝ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯣꯏꯔꯝꯂꯦ꯫ ꯅꯤꯡꯊꯧ, ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯤꯡꯊꯧ꯫ ꯈꯨꯔꯥ, ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯣ? ꯏꯕꯨꯡꯉꯣ, ꯑꯆꯝꯕ ꯂꯩꯕꯥꯛ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯡꯖ ꯂꯤꯟꯃꯥꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯇꯥꯡꯖ ꯂꯩꯕꯥꯛ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯑꯁꯤ꯫ ꯈꯨꯔꯥ, ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯤ? ꯏꯕꯨꯡꯉꯣ, ꯃꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯆꯝꯕ ꯅꯤꯡꯊꯧꯁꯨ ꯅꯠꯇꯦ꯫ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ꯫ ꯃꯍꯥꯛ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯝꯕ ꯆꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯩ ꯈꯨꯜ ꯑꯁꯦ ꯂꯧꯁꯤꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅꯗꯤ ꯃꯍꯥꯛ ꯑꯗꯨ ꯁꯤꯔꯝꯂꯒꯅꯤ ꯈꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯨ ꯇꯦꯜꯍꯩꯕꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯥꯒꯤ ꯀꯥꯟꯅꯕꯇ ꯈꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯈꯨꯔꯥ, ꯑꯗꯨꯗꯤ ꯏꯃꯥꯁꯤꯗꯤ ꯈꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯅꯃꯥꯒꯤ ꯊꯋꯥꯏꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ꯫ ꯈꯨꯔꯥ, ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯏꯕꯨꯡꯉꯣ, ꯈꯨꯔꯥꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯇ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯂꯨꯋꯥꯡ ꯅꯨꯡꯉꯥꯏꯇꯅ ꯆꯥꯎꯔꯦꯟ ꯃꯉꯣꯟꯗ ꯌꯦꯡꯖꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯃꯛ ꯋꯥꯔꯨꯒꯅꯨ꯫ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯈꯨꯔꯥꯟ ꯀꯜꯂꯝꯂꯒꯦ ꯅꯃꯥꯒꯤ ꯊꯋꯥꯏꯗꯗꯤ꯫ ꯆꯥꯎꯔꯦꯟꯅ ꯐꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯩ ꯍꯧꯒꯠꯈ꯭ꯔꯦ꯫
ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯐꯤꯃꯨ ꯑꯗꯨꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯀꯨꯞꯄ ꯄꯣꯠꯁꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯎꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯈꯛꯇꯅꯤ꯫ ꯑꯇꯩꯗꯤ ꯈꯨꯔꯥꯅ ꯉꯝꯗ꯭ꯔꯦ꯫ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯔꯕ ꯃꯇꯝꯗꯨꯗ ꯅꯃꯥꯁꯦ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯍꯧꯒꯠꯄ ꯉꯝꯃꯣꯏ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯌꯥꯒꯅꯤ꯫ ꯆꯠꯂꯣ, ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ." ꯂꯨꯋꯥꯡ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯃꯥꯒ ꯃꯦꯂꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯩꯃ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯧꯔꯛꯏ ꯇꯞꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥ." ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯤ ꯂꯨꯋꯥꯡꯉꯥꯟꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ꯫ ꯂꯩꯃꯅ, "ꯀꯞꯀꯅꯨ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥ? ꯅꯨꯄꯥꯅꯕꯨ ꯀꯞꯄꯦ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯈꯨꯔꯥꯗꯣ ꯃꯄꯥꯟꯗ ꯂꯩꯍꯧꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯊꯣꯛꯑꯣ ꯊꯣꯛꯑꯣ." ꯂꯨꯋꯥꯡ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯗꯤ ꯆꯥꯎꯔꯦꯜ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯊꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ, "ꯏꯕꯨꯡꯉꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯋꯥꯃꯜꯁꯨ ꯂꯧꯔꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯃꯥꯒꯤ ꯑꯔꯣꯟꯕꯗꯤ ꯑꯩ ꯈꯛꯇꯅ ꯈꯪꯏ꯫ ꯃꯍꯥꯛꯅ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯤꯡꯂꯛꯈꯤꯕꯒꯤ ꯃꯔꯝ ꯆꯥꯎꯅ ꯂꯩ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯎꯆꯦꯛ ꯑꯅꯤꯈꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯐꯪꯖꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯦꯝꯕꯤ ꯎꯆꯦꯛ ꯑꯅꯤ ꯑꯗꯣ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯎ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡꯉꯥꯟꯕ." ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯆꯥꯛꯇꯨ ꯉꯟꯇꯥ ꯊꯣꯡꯗꯨꯅ ꯃꯃꯥꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯂꯨꯋꯥꯡꯉꯥꯟꯕꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯃꯗꯒꯤ ꯃꯤ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕꯅꯤ꯫ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥ ꯌꯧꯔꯛꯂꯤ꯫ ꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯁꯕꯥꯟ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯆꯥꯎꯔꯦꯜꯅ, "ꯍꯣ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ꯫ ꯈꯨꯔꯥꯁꯨꯅꯦ ꯈꯨꯜ ꯑꯃꯗ ꯆꯠꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ." ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯥꯗꯨ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯇꯨꯡꯗ ꯐꯨꯠ ꯐꯥꯎꯗꯣꯔꯛꯇꯨꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯆꯥꯎꯔꯦꯜꯒꯤ ꯃꯉꯛꯇ ꯂꯦꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯥꯅꯤ, ꯅꯤꯡꯊꯧ ꯄꯣꯏꯔꯩꯅꯤ꯫ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ꯫ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯅꯣꯛꯂꯝꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯔꯦꯜ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯤ꯫ ꯂꯨꯋꯥꯡ ꯄꯥꯈꯠꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯂꯨꯋꯥꯡ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯃꯥꯡꯂꯕꯅꯤ ꯊꯋꯥꯏ ꯃꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ꯫ ꯂꯨꯋꯥꯡ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤꯗꯃꯛꯇ ꯆꯥꯎꯔꯦꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯔꯨꯖꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯂꯩꯃꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ?" ꯂꯨꯋꯥꯡ ꯃꯃꯥꯗ ꯋꯥ ꯂꯣꯠꯇꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯀꯩꯁꯨ ꯆꯠꯇꯦꯗ, ꯁꯥꯏꯌꯦꯅ ꯏꯔꯨꯖꯔꯨꯕꯅꯤ." "ꯐꯔꯦ ꯐꯔꯦ." ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯉꯩ꯫ ꯃꯁꯤꯗ ꯀꯣꯟꯅ ꯅꯥꯕ ꯐꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯋꯥ ꯂꯣꯠꯄꯅꯤ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯃꯥꯅꯁꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯅꯣꯡꯃ ꯀꯥꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯤꯍꯥꯠꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯏ ꯇꯥꯕꯤꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯈꯝ ꯊꯦꯡꯈꯩ ꯋꯥꯅꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯊꯛꯇ ꯃꯤꯐꯠꯇ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯂꯥꯏꯔꯩ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯇꯥꯟꯅꯅꯕ ꯂꯥꯎꯊꯔꯛꯏ, "ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ, ꯇꯥꯎ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ." ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯜꯂꯥꯎꯗ ꯂꯥꯎꯔꯛꯏ, "ꯃꯤꯐꯠꯇ, ꯅꯍꯥꯛꯀꯤ ꯃꯈꯥꯗ ꯉꯧꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯤ ꯄꯥꯝꯗꯦ꯫ ꯁꯤꯔꯕꯁꯨ ꯅꯍꯥꯛꯀꯤ ꯃꯈꯥꯗꯗꯤ ꯂꯩꯔꯣꯏ, ꯈꯪꯖꯧꯍꯦ ꯄꯣꯏꯔꯩ꯫ ꯅꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯁꯨ ꯄꯟꯖꯕ ꯁꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯤ꯫
ꯈꯨꯟꯖꯥꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ꯫ ꯂꯥꯏꯔꯩ ꯈꯨꯜꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯈꯨꯜ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ, ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯕ ꯂꯥꯏꯔꯩ ꯈꯨꯜ ꯑꯇꯦꯛ ꯑꯀꯥꯏ ꯃꯤꯁꯤ ꯃꯤꯅꯥꯇꯅ ꯊꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯟꯈ꯭ꯔꯦ꯫ ꯄꯥꯝꯅꯗꯦ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯏꯔꯩ ꯈꯨꯜ ꯑꯁꯤ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈꯤꯕ꯫ ꯂꯨꯋꯥꯡꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯦꯂꯩꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖꯗꯨ꯫ ꯂꯨꯋꯥꯡ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯀꯔꯤ ꯊꯕꯛꯀꯤ? ꯀꯥꯈꯠꯄꯤꯔꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯂꯩꯖꯩ꯫ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯅꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯅꯈꯣꯏꯗꯤ ꯑꯥꯗ ꯂꯩꯍꯧꯏ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯉꯣꯟꯗ ꯏꯆꯥꯅ ꯂꯩꯔꯒ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ꯫ ꯂꯨꯋꯥꯡ ꯁꯥꯎꯔꯛꯏ꯫ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯤ꯫ ꯆꯩꯅꯥ ꯐꯥꯎꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯃꯦꯂꯩ ꯂꯨꯋꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯀꯧꯔꯛꯏ, ꯗꯥ ꯂꯨꯋꯥꯡ, ꯗꯥ ꯂꯨꯋꯥꯡ꯫ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ, ꯂꯩꯕ ꯎꯗꯦ, ꯑꯃꯨꯛ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯗꯥꯂꯨ ꯍꯥꯏꯕꯒ ꯂꯨꯋꯥꯡ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯞꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯨꯋꯥꯡ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯥ? ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ ꯅꯪ? ꯆꯠꯂꯣ, ꯂꯨꯍꯣꯡꯒꯗꯧꯔꯕꯤ ꯅꯪꯅ ꯄꯥꯈꯪ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯀꯅꯨ꯫ ꯆꯠꯂꯣ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯗꯥ ꯂꯨꯋꯥꯡ, ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯂꯣꯗꯅ꯫ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯗꯥ ꯂꯨꯋꯥꯡ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯍꯥ? ꯅꯨꯡꯁꯤꯗꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯒꯤꯗꯤ ꯂꯩꯁꯥ ꯂꯩ꯫ ꯅꯝꯊꯥꯛꯅꯤ, ꯑꯣꯏꯗꯕꯅꯤ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯒ ꯏꯔꯥ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯦꯂꯩ ꯊꯣꯡ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯊꯤꯜꯂꯤ꯫ ꯗꯥ ꯂꯨꯋꯥꯡ, ꯗꯥ ꯂꯨꯋꯥꯡ, ꯊꯣꯡꯁꯦ ꯍꯥꯡꯉꯣꯕ꯫ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯗꯥ ꯂꯨꯋꯥꯡ, ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯗꯥ ꯂꯨꯋꯥꯡ, ꯊꯣꯡꯁꯦ ꯍꯥꯡꯉꯣ꯫ ꯇꯥꯕꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ꯫ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯊꯣꯔꯛꯂꯦ ꯃꯦꯂꯩ꯫ ꯃꯌꯨꯝ ꯇꯝꯅ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯍꯧꯏ ꯂꯨꯋꯥꯡ ꯃꯥꯁꯨ꯫ ꯆꯩꯅꯤꯡꯗꯨꯅ ꯆꯩꯕ ꯅꯠꯇꯦ, ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯖꯗꯦ ꯃꯦꯂꯩꯅ ꯀꯞꯄ ꯎꯔꯒ ꯃꯥꯁꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯋꯥꯡ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯂꯨꯋꯥꯡ, ꯆꯤꯆꯦ ꯃꯦꯂꯩꯅ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯀꯥꯏꯗ ꯂꯩꯍꯧꯏ? ꯂꯝꯄꯥꯛꯀꯤ ꯎ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯡꯗ꯫ ꯂꯨꯋꯥꯡ ꯂꯝꯄꯥꯛ ꯇꯝꯅ ꯁꯥꯎꯅ ꯂꯥꯛꯏ꯫ ꯂꯦꯞꯂꯝꯃꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯉꯥꯏꯔꯝꯃꯤ ꯂꯨꯋꯥꯡ ꯃꯥꯕꯨ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯩꯕ ꯍꯧꯔꯛꯏ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯣ? ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯗꯕꯤ, ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯤ ꯅꯨꯄꯤꯔꯣ? ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ, ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ? ꯗꯥ ꯂꯨꯋꯥꯡꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯌꯥꯔꯦꯗꯣ, ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯗꯥ, ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯗꯤ ꯌꯥꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯇꯥꯗꯕ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯗ꯭ꯔꯤ꯫ ꯑꯩꯅ ꯉꯁꯤꯗꯒꯤ ꯗꯥ ꯂꯨꯋꯥꯡꯒꯤ ꯃꯐꯝꯗ ꯌꯦꯠꯂꯔꯣꯏ꯫ ꯂꯨꯋꯥꯡ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯈꯤ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ, ꯂꯩꯁꯅꯥ ꯃꯥꯒ꯫ ꯎꯠꯂꯔꯣꯏ ꯑꯩꯒꯤ ꯁꯛꯁꯦ, ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯍꯜꯂꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯊꯣꯡꯁꯦ ꯗꯥ ꯂꯨꯋꯥꯡꯗ ꯎꯍꯜꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯦꯂꯩ꯫ ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯎꯖꯥꯎꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯎꯖꯥꯎ ꯑꯗꯨꯗ ꯁꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯍꯧꯔꯒꯦ ꯈꯟꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏ ꯃꯅꯤꯜ ꯑꯣꯏ ꯃꯐꯝ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯂꯤ꯫ ꯂꯨꯋꯥꯡ ꯃꯥꯒꯤ ꯇꯨꯡꯃꯛꯇꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ ꯂꯨꯋꯥꯡꯗ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯄ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯅ ꯊꯤꯟꯈ꯭ꯔꯦ꯫ ꯊꯥꯡ ꯑꯗꯨꯅ ꯂꯨꯋꯥꯡ ꯃꯉꯣꯟꯗꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯐꯠ ꯃꯥꯡꯈꯤ ꯑꯃꯨꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯦꯂꯩ ꯏꯕꯦꯝꯃ꯫ ꯂꯨꯋꯥꯡꯅ, ꯃꯦꯂꯩ, ꯃꯦꯂꯩ, ꯍꯧꯒꯠꯂꯁꯤ, ꯃꯦꯂꯩ꯫ ꯃꯦꯂꯩ ꯌꯥꯝꯅ ꯋꯥꯅ, ꯗꯥ ꯂꯨꯋꯥꯡ, ꯂꯩꯁꯅꯥ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯗꯥ ꯂꯨꯋꯥꯡ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯎꯀꯣ ꯗꯥ ꯂꯨꯋꯥꯡ꯫
ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯃꯦꯂꯩꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯣꯏꯔꯦ ꯃꯥꯕꯨ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯁꯣꯜꯂꯝꯕꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯦꯂꯩ ꯏꯕꯦꯝꯃꯗꯨ ꯆꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝ ꯂꯨꯋꯥꯡ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯏ ꯃꯦꯂꯩ ꯍꯧꯒꯠꯂꯣ ꯑꯩ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯅꯕꯒꯤꯔꯣ ꯅꯍꯥꯛꯅ ꯁꯛꯇꯝ ꯎꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕꯗ ꯍꯧꯒꯠꯂꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯤꯀꯞ ꯇꯥꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯨꯞꯆꯤꯜꯂꯛꯏ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯊꯥꯖꯗꯨ ꯆꯦꯜꯂꯛꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯞꯄꯤ ꯏꯃꯥ ꯂꯥꯜꯂꯦ ꯍꯧꯒꯠꯂꯣ ꯏꯆꯥꯅ ꯍꯥꯏꯕꯗ ꯏꯃꯥ ꯌꯦꯠꯂꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯃꯦꯂꯩ ꯍꯧꯒꯠꯂꯣ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯥꯏꯈꯣꯝꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯔꯦ ꯗꯥꯂꯨꯋꯥꯡ ꯏꯆꯦ ꯂꯩꯁꯅꯥꯗꯣ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥ ꯏꯆꯦ ꯂꯩꯁꯅꯥꯗꯣ ꯄꯣꯏꯔꯩꯅ ꯐꯥꯈ꯭ꯔꯦ ꯍꯥ ꯂꯨꯋꯥꯡ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯈꯜꯂꯛꯏ ꯂꯨꯋꯥꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯈꯤꯕꯤ ꯃꯦꯂꯩꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯊꯣꯔꯛꯂꯦ ꯃꯦꯂꯩꯒꯤ ꯍꯛꯆꯥꯡ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯂꯨꯋꯥꯡ ꯉꯟꯕꯅ ꯀꯧꯏ ꯏꯃꯥ ꯊꯣꯛꯂꯛꯏ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯕꯨꯡꯉꯣ ꯀꯥꯈꯠꯂꯛꯑꯣ ꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯏꯕꯨꯡꯉꯣ ꯃꯅꯦ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯇꯥꯡꯖ ꯂꯩꯕꯥꯛꯇꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯣꯏꯔꯩ ꯃꯥꯅ ꯊꯠꯇꯨꯅ ꯐꯥꯈꯤ ꯍꯥꯏ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯂꯛꯄꯅꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤ ꯂꯨꯋꯥꯡ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯃꯪꯗꯨꯅ ꯊꯣꯔꯛꯂꯦ ꯆꯠꯂꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯝꯗ꯭ꯔꯦ ꯈꯣꯡꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ ꯉꯥꯎꯔꯤ ꯂꯨꯋꯥꯡ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯣꯛꯇꯥꯛ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯒꯦ ꯈꯜꯂꯛꯏ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯟꯕꯒ ꯅꯥꯀꯟꯗꯒꯤ ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ ꯑꯣꯏꯔꯝꯃꯤ ꯃꯦꯂꯩ ꯂꯨꯋꯥꯡ ꯀꯔꯤꯒꯤ ꯅꯁꯥ ꯅꯊꯟꯇ ꯊꯋꯥꯏ ꯂꯧꯒꯦ ꯍꯣꯠꯅꯕꯅꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯒꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯅꯤꯡꯊꯧꯅ ꯐꯥꯖꯤꯟꯈ꯭ꯔꯕꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯔꯣꯏ ꯅꯤꯡꯂꯕ꯭ꯔꯥ ꯂꯨꯋꯥꯡ ꯌꯨꯝꯗ ꯍꯜꯂꯣ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯦ ꯂꯨꯋꯥꯡ ꯃꯦꯂꯩ ꯂꯨꯋꯥꯡ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯊꯧꯅꯥ ꯂꯩꯌꯨ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯃꯣ ꯏꯃꯥꯒꯤ ꯊꯋꯥꯏ ꯃꯤꯄꯨꯔꯛꯑꯣ ꯂꯩꯁꯅꯥ ꯃꯥꯕꯨ ꯀꯜꯂꯛꯑꯣ ꯈꯨꯝꯒꯅꯤ ꯅꯪꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯂꯨꯋꯥꯡ ꯏꯃꯥ ꯂꯩꯃꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯌꯦꯡꯉꯨ ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯃꯦꯂꯩ ꯅꯪ ꯅꯆꯤꯟ ꯌꯥꯝꯅ ꯊꯤ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯦꯂꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯂꯨꯋꯥꯡꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯁꯤꯡꯉꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯨꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯩꯆꯥꯛ ꯑꯣꯏꯔꯛꯂꯤ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯂꯨꯋꯥꯡ ꯉꯥꯟꯕ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯃꯦꯂꯩ ꯑꯩ ꯅꯪꯉꯣꯟꯗ ꯆꯩꯔꯔꯣꯏ ꯉꯥꯡꯁꯨ ꯉꯥꯡꯉꯔꯣꯏ ꯍꯜꯂꯛꯈꯣ ꯑꯩꯒꯤ ꯂꯝꯕꯤ ꯇꯥꯛꯂꯛꯈꯣ ꯑꯩꯕꯨ ꯊꯦꯝꯂꯔꯣ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯉꯥꯊꯗꯨꯅ ꯐꯝꯃꯤ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯊꯝꯗꯨꯅ ꯄꯣꯏꯔꯩ ꯃꯥꯅ ꯀꯔꯦꯝꯅꯅ ꯍꯥꯏ ꯅꯍꯥꯛ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯣꯗꯅ ꯍꯥ ꯃꯤꯐꯠꯇ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯄꯪꯇꯧ ꯇꯧꯒꯅꯨ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯣ ꯂꯩꯁꯅꯥ ꯄꯣꯏꯔꯩꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯀꯅꯤ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯟꯕ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯂꯥꯛꯇꯅ ꯏꯜꯂꯤ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ ꯂꯩꯁꯅꯥ ꯏꯕꯦꯝꯃꯗꯨ ꯂꯧꯔꯛꯏ ꯄꯣꯏꯔꯩꯅ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯨꯄꯤ ꯑꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯜꯂꯨ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯧꯗꯨꯅ ꯍꯤꯡꯕ ꯇꯥꯔꯦꯗꯅ ꯍꯥ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯆꯥꯎꯔꯕ ꯀꯩꯁꯨꯝꯁꯪ ꯑꯗꯣꯝꯗ ꯄꯨꯔꯛꯂꯤ ꯂꯩꯁꯅꯥꯗꯨ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯊꯝꯖꯤꯜꯂꯒ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯐꯤꯗꯛ ꯐꯖꯅ ꯂꯩꯌꯨ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯑꯍꯥꯎꯕ ꯆꯥꯛꯂꯨꯛ ꯑꯃꯃꯝ ꯄꯨꯔꯛꯀꯦ ꯂꯣꯟꯅ ꯅꯣꯏꯒꯤ ꯇꯥꯡꯖ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ
ꯐꯠꯇꯕ ꯈꯔꯅ ꯈꯨꯜ ꯑꯁꯦ ꯆꯦꯟꯊꯍꯜꯂꯕꯅꯤ꯫ ꯑꯐꯕ ꯃꯤꯁꯨ ꯇꯥꯡꯖ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯂꯩ꯫ ꯃꯤꯡ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯃꯤꯡꯅ ꯑꯃꯨꯛ ꯀꯔꯤꯒꯤ? ꯁꯨꯝ ꯍꯪꯕꯅꯤ ꯃꯔꯨꯞ ꯑꯣꯏꯁꯦ꯫ ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯅꯥ, ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩ꯫ ꯀꯩ ꯍꯥꯏꯕ? ꯇꯥꯗ꯭ꯔꯦ, ꯈꯔ ꯂꯥꯎꯅ ꯍꯥꯏꯔꯛꯎ꯫ ꯌꯥꯔꯦ, ꯂꯩꯔꯝꯃꯣ, ꯑꯩ ꯆꯥꯛ ꯄꯨꯔꯛꯀꯦ꯫ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯈꯔ ꯊꯨꯅ ꯄꯨꯔꯛꯎ꯫ ꯐꯤꯗꯝ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯂꯨꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯁꯥꯡ ꯃꯊꯦꯜ ꯌꯥꯝꯃꯤ꯫ ꯊꯣꯡꯁꯦ ꯍꯥꯡꯉꯨ, ꯍꯥꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ? ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏꯌꯦ꯫ ꯉꯥꯡꯉꯤꯍꯦ ꯅꯪꯁꯤꯗꯤ, ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩ ꯁꯥꯎꯖꯔꯛꯆꯅꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯅꯝꯂꯒ ꯁꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯆꯦꯜꯂꯔꯣꯏ ꯍꯥꯏꯗꯤ ꯆꯦꯜꯂꯔꯣꯏꯗꯕꯅꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗꯒ ꯊꯣꯡꯒꯁꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯠꯀ ꯂꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ꯫ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯅꯪꯕꯣ꯫ ꯉꯥꯡꯗꯧꯔꯤ ꯑꯩꯗꯤ꯫ ꯉꯥꯡꯍꯧꯔꯣ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯀꯥꯗꯨ ꯌꯦꯡꯕ ꯅꯠꯇꯦ, ꯃꯥꯅ ꯊꯣꯛꯄ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯒ ꯂꯩ꯫ ꯁꯣꯝꯗꯁꯨ ꯂꯨꯋꯥꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯃꯥꯒꯤ ꯆꯥꯛ ꯄꯤꯖ ꯄꯤꯖꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯗꯥꯏꯗ? ꯇꯥꯡꯖ ꯂꯩꯕꯥꯛꯇ꯫ ꯑꯗꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯆꯥ ꯅꯪꯕꯨ ꯀꯔꯝꯅ ꯆꯪꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ, ꯃꯤꯂꯩꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯂꯩꯁꯅꯥꯃꯕꯨ ꯂꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯊꯋꯥꯏ ꯆꯐꯨꯕꯨꯁꯨ ꯄꯨꯔꯛꯈꯤ꯫ ꯂꯩꯃ ꯃꯤꯂꯩ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯀꯞꯂꯛꯏ꯫ ꯂꯨꯋꯥꯡꯅ, ꯏꯃꯥ, ꯅꯁꯥꯗꯨ ꯁꯣꯛꯑꯅꯤ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯨ, ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯃꯤꯂꯩꯃꯥꯕꯨ ꯍꯥꯠꯈꯤꯕ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯄꯣꯏꯔꯩꯃꯥꯕꯨ ꯍꯥꯠꯄ ꯉꯝꯖꯔꯣ꯫ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤ ꯂꯥꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯣ꯫ ꯆꯠꯂꯣ, ꯅꯊꯧ ꯄꯥꯡꯊꯣꯛꯆꯔꯨꯔꯣ꯫ ꯏꯃꯥ, ꯅꯆꯥ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯤꯂꯩꯃꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯗꯨꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯆꯐꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯇꯥꯡꯖ ꯂꯩꯕꯥꯛꯀꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯡꯖ ꯂꯩꯕꯥꯛ ꯌꯧꯔꯛꯂꯤ꯫ ꯂꯨꯋꯥꯡ ꯃꯁꯛꯇꯨ ꯂꯣꯠꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯣꯏꯔꯩꯒꯤ ꯃꯅꯥꯏ ꯈꯔꯅ ꯂꯨꯋꯥꯡ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ꯫ ꯐꯤꯗꯝ ꯀꯧꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯄꯨꯍꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯒꯤ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯊꯝꯂꯝꯗꯨꯅ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯇꯞꯅ ꯈꯨꯝꯖꯤꯜꯂꯤꯕ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯌꯣꯠꯅ ꯁꯥꯡꯅ ꯁꯥꯡꯅ ꯈꯥꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯅ ꯎꯅꯩ꯫ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ, ꯑꯅꯧꯕꯔꯥ? ꯂꯨꯋꯥꯡ ꯃꯃꯥꯏꯗꯤ ꯅꯣꯡꯈꯠꯇ, ꯅꯪꯗꯤ ꯀꯩ ꯈꯨꯜꯗꯩꯅꯣ? ꯂꯥꯏꯔꯩ ꯈꯨꯜ꯫ ꯂꯨꯋꯥꯡ ꯃꯀꯣꯛꯇꯣ ꯐꯠ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯣꯏꯔꯝꯃꯤ ꯂꯩꯁꯅꯥ ꯏꯕꯦꯝꯃ꯫ ꯂꯨꯋꯥꯡꯅ, ꯂꯩꯁꯅꯥ꯫ ꯂꯩꯁꯅꯥ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯂꯛꯏ꯫ ꯂꯨꯋꯥꯡ ꯑꯣꯏꯔꯝꯕꯗꯨꯗ, ꯗꯥ ꯂꯨꯋꯥꯡ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯤꯗꯝꯁꯨ ꯂꯥꯛꯏ꯫ ꯂꯩꯁꯅꯥꯅ, ꯐꯤꯗꯝ, ꯃꯍꯥꯛꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ꯫ ꯐꯤꯗꯝ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯐꯤꯗꯝ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯃꯥꯒꯤꯁꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯐꯤꯗꯝ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯕꯥꯅꯤ ꯆꯦꯟꯈ꯭ꯔꯣ꯫ ꯂꯨꯋꯥꯡꯅ, ꯑꯩꯗꯤ ꯆꯦꯜꯂꯣꯏ꯫ ꯋꯥꯁꯛ ꯉꯥꯛꯇꯨꯅ ꯌꯨꯝꯗ ꯍꯟꯒꯅꯤ꯫ ꯀꯔꯤ ꯋꯥꯁꯛ? ꯄꯣꯏꯔꯩꯃꯥꯕꯨ ꯍꯥꯠꯄ꯫ ꯃꯔꯨꯞ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯊꯦꯡꯈ꯭ꯔꯅꯤ꯫ ꯆꯦꯜꯍꯧꯔꯣ, ꯀꯩꯁꯨꯝꯁꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯑꯇꯩ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯪꯏ꯫ ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯐꯤꯗꯝ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ, ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯅꯤꯡꯊꯧꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗ ꯂꯩ? ꯃꯔꯨꯞ, ꯃꯐꯝꯗꯨꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ꯫ ꯄꯥꯛ ꯍꯦꯛꯇ ꯆꯪꯕ ꯉꯝꯂꯣꯏ꯫ ꯃꯔꯨꯞ, ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯪꯗꯕ ꯌꯥꯗꯦ꯫ ꯆꯠꯅꯕ ꯇꯧꯁꯤ꯫ ꯐꯤꯗꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯆꯠꯂꯁꯤ꯫ ꯂꯨꯋꯥꯡ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯩꯁꯅꯥ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯐꯤꯗꯝ ꯈꯛꯇꯅ ꯈꯪꯕꯅꯤ ꯀꯥ ꯑꯁꯤ ꯂꯩꯅꯨꯡꯗ ꯍꯨꯠꯊꯗꯨꯅ ꯒꯨꯍꯥꯒꯤ ꯃꯑꯣꯡꯗ ꯂꯩꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯗꯤ ꯄꯤꯁꯛ ꯄꯤꯛꯏ꯫ ꯃꯤ ꯑꯃꯈꯛꯇꯅ ꯆꯪꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯤꯕꯅꯤ ꯀꯥ ꯑꯗꯨ꯫ ꯂꯣꯜꯂꯤꯕ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯐꯤꯗꯝꯅ꯫ ꯀꯩꯁꯨꯝꯁꯪ ꯁꯦꯟꯅꯕ ꯃꯤ ꯑꯃꯈꯛꯅꯤ ꯐꯤꯗꯝ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯆꯪꯂꯛꯏ ꯀꯥ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯊꯣꯡ ꯇꯃꯛ ꯄꯤꯛꯄꯒꯤ ꯋꯥꯅꯤ꯫
Sana lupa marang kaina lay. Luwang, sana amata pairui. Nakandagi tenjay ama paisilai. Yang thoklui adubu kana sulairamde. Pidamna marupare. Mahakna sana do kana amtana sokpangam danaba. Mahaki mitang sizina duna thambani. Kana amana sana ase pairurabadi. Tina kaplakani mathanta. Luwang gyan tare ngabagum na makok nomi. Adubu mafam aduda lairembi. Uchek ani adudi laiba ude. Luwang na. Lairembi uchek ani dudi kathai da laige. Maro. Uchek ani do phazinduna lai haibadi dai. Mafam di khangde aishu. Mafam sida kuina laithaba chumlai. Maro jalase. Mafam sida lairamgadaba mandre. Asi haiduna chatpa hawi. Luwang na karigumba amada netlure. Makongna kitang puthabagum tawi haiduna makhada yengthabada. Angangbu machugi korokoiba macha amada netuna lairamle. Hek nethabaga puthaba netragana lebaka chapmanana lay. Luwang ingangai. Asumne sinduna thambani luwangna. Ngayhaki matungda. Sana singado makhada loina puthakre aduga lairembi uchek anido phawalakre. Yamna phasai. Lairembi uchek anido masapumba sana machu oi. Mamituna higok machuda langna ngali. Lairembi anido puduna thoglakle mapanda adubu poirei. Mamit khane yengduna lairamle. Haira I poireina. Nang mukna. Aigi mangna naba sinba. Asi haiduna mitrang sizinage tawi yakidre mahaki mitrang. Poirei thangadu satlauna satorei. Lairembi uchek aniduna luwang magi. Matik magul lairaba sanagi thang ama pirakle. Mafam aduda kanalan thengdarakle luwang na lakchaba hilakle. Matik laikraba thangadu paibadagi. Kona thangda luwang na poirei mabu. Laimaida namsinduna. Thangduna mabukta hanjin thinjili. Matam aduda poirei ningthau kanna noklai. Luwang mabu laktana langthokre luwang magi sanagi. Thangadu poirei magi manakta tahore. Poirei hagwalaktuna thangadubu paikre pidamna. Maro, mahakti atay mapamna thangna thinbada thawai manglo. Mahaki mathabak mayai chapchana mani ama yawani. Yawriba mapa aduda chapchana thilabadi mahak soidana sigani. Poirei changsilaktuna luwang magi mangak sampaiduna thangalakre. Luwang mabu halage haiduna taurakpaga poirei lemaida haithakre. Leplami poirei magi tungda leisna ibema. Mani, leisna na poirei magi thabak aduda thangna thinduna hatpani. Luwang puk hagwalaktuna sanagi thang adubu paiduna poirei magi mangak adu kakre. Tangja lebakta laiba miyam sa chen sindarakle makoidi harauba na loiri. Luwang mahakbu tangja lebaki ningthau oyu haina haizarakle. Lebak asigi ningthau oibadi ai thingamsara. Aduga, lebak asigi matik chaba ningthau di pidamne. Aigi mahut, pidam mahakbu ningthau oihanbiyo. Pidam ngakna luwang da yenglai. Luwang na pidam da onsinduna hairei. Maro, aikhoy amuk jalage. Adubu, ningthau mana pukiba imagi thawai yawa chaphu adugi leifam khangbra. Maro, adudi aron baka aduda lehobani. Ai lauthok jarake. Asi haiduna ka manung aduda changkre puthorei thawai chaphu adu luwang da pirakle. Luwang anba tapna lauduna chaphu adu thugaire. Maro, tawgadaba thabak loi. Adudi aikhoy amuk jalage. Nungaina balhaur. Kona matang chabada thengnarasi. Marup ki tawbimal punsisina laiba makai kausara. Phare marup. Nakhoy anibo ihakna sagol gari da thilangan. Asi haiduna sagol gari kaukre ngaihaki matungda yaurakle. Luwanga leisnaga su sagol gari aduda kakalaktuna tongkre. Leisnana. Pidam, adudi aikhoy jalage. Phazana jalo. Hoi haiduna sagol gari do thawba haukre asum thawrakpana. Lairei khul yaurakle sagol gari adudagi kumtharaktuna leisna magi mayum tamna changlakle. Leisnagi mamadu mangolda phumduna lairami. Macha ubada hugalaktuna chensilai. Macha bu chena konduna kaplai. Ima, leisna, adudi ayamuk jalage. Asi hairamlaga thorakle lambida tabli lakpani. Melai mabu ningsinglai luwang. Tungdagi khut amana luwang magi makhuta tapairai. Khongthang adusu manana chatli yengjai luwang mabu amuktang penna luwang machinda. Melai, maithongda momon minok ama noklamladuna. Mitmangdagi mami samkre melai ibema. Luwang melai haina kauduna akoibaduda koilei leiduna yengi. Leitre, phanglaroi melai mabu amuk hanasu uba phanglaroi. Lapkrabani manaktagi punsigi oina mapi ira chelai. Tarai nakumda sonthangnana. Daluwang, aidi chatli. Nungaina pala uko. Mathang mapok haibaduna leiramlabadi.
ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯣꯏꯁꯤ꯫ ꯃꯦꯂꯩ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯅꯪꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯦꯂꯩ꯫ ꯗꯥ ꯂꯨꯋꯥꯡ, ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏꯌꯦ꯫ ꯈꯣꯟꯖꯦꯜꯁꯨ ꯃꯥꯡꯈ꯭ꯔꯦ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯂꯨꯋꯥꯡ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯗꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ! ꯏꯃꯥ! ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯋꯥꯡꯒ ꯂꯩꯁꯅꯥꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯥꯛꯏ ꯂꯨꯋꯥꯡꯉꯟꯕ ꯃꯥꯒ ꯂꯩꯁꯅꯥꯒ ꯃꯦꯂꯩ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯂꯩ ꯈꯔ ꯀꯠꯂꯝꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯄꯤꯔꯥꯡ ꯏꯔꯣꯏꯅꯅ꯫ ꯑꯗꯨꯉꯩꯒꯤ ꯃꯦꯂꯩ ꯏꯕꯦꯝꯃ ꯑꯍꯦꯟꯕꯤ